mihak ki matang na wathok saw thorakle JSC amadi atei lup singna kan makhongjang changsilak payana leire khurumjari hauju pau sadong na bijari Sanjit mihak ki matang da wathok saw thorakle lising ani mapan gi April tang kun gom doida khuraman kathel da thokhi bare bina amadi Sanjit misi gi matang da amuhana CBI na case lokhat anaba tongan balup yauna mihat adu gi matang sem ki waje esina makata ba khongjang changsin na ba phep lokre Manipur police ke head constable heroes na masagi maral yazabagi warol court to submit tohan bada je esina mateng pangani hari heroes ta hatheng na yathang piri ba followers ki matam da additional SP oiba Hojukna district asigi SP oiriba AK Zalzitpu khudakta suspend tohangadabani court ki oiba trial chathangadabani haina dabi towi jarga sida CBI ge case amuhanna hangdohan ba yauna sanjit misi gi matana semkhiba je esina changsilakpa miyam ge khongjangda apun balup amasung tongan balup singna mateng pangbine na basu je esina phongdoragli lebak irang thoktingeda miyam gi hul khangna Manipur sakana alu achumba langla langjin puthokna wayal cherak oina wathok asi Loshina na bahona gadabani hari amarom the Union of Social Upliftment sanjit misigi matangda Manipur sakana tumne election pham thokte sakar amalai habigi chapchaba thabak paikhat hangi herojit masana fact encounter ni haiba maral yazakiba asina gallantry award adu mangondagi lokthokpam thoi hanagi DGP YJ Kumana thodok asida chenaba yabna mahaki mathakta su trial sathaduna thigat pham thoi sanjit amade bina mihat ki matangda CBI na lokotpa Local from Topatavak local Haina Union Home Ministry na Pondrop Asi, Atubomatam da Tabak to Ontopiu, Atuma Wire Lakna Honavada Angama Mating Pangani Hari. Matam Queen Saka Department Singda Tabak Torok Laba Master Role Work Charge Amadi Casual Submission Watu Matam the regular Tahanaba M took Amadi MZOG Zesina. Tenkhankaya Sakar the Hajadura Lakpadu Makata and Tabak to Ontok Nanabataxilagani Hari. Zedi Social Welfare Forest Amadi NRSM na chingmada contract ta leiraba sinmi singbu regular tahanbada yauna bharat pumbada chanaba hawdori ba tare suba central pe Manipur da su chana handuna sinmi singda khudong saba phana na wapam phondorbi pawgi marthana tena be am talominase Build your success BYS Palace Compound Machalema School admission is going on Palace Compound leba BYS na haukiba sahi mari asida thangna na puthokiba position holder masing 2012 position holder taret 2013 taranithoi 2014 kunmathoi 2015 first position holder puthokpaga loinana atoppa position holder nipan Iram damasigi han boy no puthokjaba sangai plastic storage tank sizinnabi yansinaba potlam yaudriba LLDP ina sajaba sangai de sizinnabi fangbigidaba sizing bi 200 300 500 750 1000 1500 amashun 2000 liter ni chahi taragi guarantee ga loinana henaba makal kudingi apamba machu sing phambigani amukan taram lokchari Tamenglong district ki Topsem subdivision ki khungang tararom ising piba yaba project ama sakana paket piu yadri hana Topsem area village chairman committee ki president TR Ringtheng ning na phongdokre mana makha taraduna taningjang khulda umang samgat padagi sakung tung lok asi chahi chuppa ising phangle mapham asi yamna tongma maramna felang nampiram ajuram saramba thinlon Ze Pasral Amadi Atengba Hariba Kurnu Chingba Singa Sida Ising Piba Yagani Lok Asida Dam Ama Sarabadi Kunja Singna Ising Pangdabagi Wari Wasisu Kokani Adu Sakada project ama packet pinana memorandum pishin khabasu ngasi phawa thabak amata packet pide haina pen da phongdorli dam sarga Kelong Nampiram Azuram gi range makhada ising thapang phangdaba kon hoji su ising yamna waba kon mayam lei singsang yuana supply to na ba haina ehak chairman
Tausem subdivision area gi wana area gi wana ai government su ai memorandum submit tawni adubu hojik thoba ekhoi gi memorandum si action lo pidaba paikhataba maduna ekhoi area mayam sina hojik mayam sauna duna leire Reviving the Soul haiba thimda longlai area services fellowship na sinduna ani suba revival courses ki thorom ngarang dagi nonia da hodokre mapalam gi miwa yauna lamdam madu gi miwa kyana thorom masda sar yai amukana aten break am tangalo munas Ministry of Reconciliation Church na paujenjari lagliba February gi tarik 9 dagi tarik 13 fawba mayam punna ishoda anaba sing phanabagi damakta haijaminagadori nubit asida lamdam masomda laiba ichinau singna naba phaba phangnabagi damakta ishogi haijaba asida yawbiu mafam board matam numidang wairomgi pungmanga Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakjang gi ahenba fat pamdaba body gi hair lauthokpa yai ngasimak unabiu Dr. Madhubala Laser Beauty Clinic MZ Avenue Imphal adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda tuina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lifsaf syrup sijinabiu adungi awaba punama koknabigi pambaini diabetic na naraba anaba singnasu sijinaba yaraba lifsaf capsule shu phangbigani lifsaf syrup amadi lifsaf capsule naraga lain babudi nadringai da successful hobana hena fei amuka na taram loksari amuko UCM amadi CSK na sinduna CCSK na sinduna February tang taruk ta pangthok ka doriba Manipur miyam gi yai phanaba miyam gi khongsat masigi sem saba loi khibag loina lup kaya na saru yaduna mapung phana na phep longna khe jarak asida jeliang rongjut franna khongsat asi phurup amakhaki interest ta pangthok pa amadi bharat sarkar amadi naga political group ka wasa thariba peace process asida apan ma pin na bari haina maral siri Naga amadi tribals na khongsat asida yopom thokte hari loina United Naga Council na kauriba pung phunipan gi ban asida suma pung phana sogot kani hari hauzulo salapadu maru pau amukane pizari Sanjit mihat ki matang da wathok chawthorak le JSC amadi atai lup singna kan makhongjang changsilagani hari hauzulo nadi Istv Manipuri pau matang solution re yeng tar